ꯑꯩꯒ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯁꯤꯜꯆꯔꯗ ꯍꯧꯖꯤꯛ LIC ꯑꯣꯐꯤꯁꯇ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯔꯤ ꯁꯦꯚꯤꯡ ꯊꯤꯕ ꯆꯠꯀꯅꯤ ꯑꯃꯗꯤ ꯃꯥꯔꯀꯦꯇꯤꯡ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯁꯤꯜꯆꯔ ꯆꯠꯄꯒꯤ ꯖꯔꯅꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯖꯤꯛꯇꯪ ꯌꯦꯡꯍꯟꯖꯒꯦ 이거다. 깝라. ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯀꯩꯅꯣꯝꯃ ꯂꯩꯖꯒꯦ ꯑꯩ ꯄꯨꯟꯁꯤꯗ ꯊꯣꯛꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯉꯁꯤ ꯊꯣꯛꯄ ꯋꯥꯅꯤ ꯁꯤꯜꯆꯔ ꯆꯠꯂꯨꯕꯗ
ꯑꯩꯅ LICꯒꯤ ꯀꯩꯅꯣꯗ ꯀꯥꯎꯟꯇꯔꯗ ꯃꯤ ꯌꯥꯝꯃꯟꯈꯤꯗꯅ ꯌꯥꯝ ꯂꯦꯞꯄꯗꯨꯗ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝ ꯂꯦꯞꯄꯗꯨꯗ ꯏꯆꯥꯅꯨꯄꯤꯗ ꯃꯥ ꯂꯦꯞꯄꯣꯏꯅ ꯂꯦꯞꯍꯜꯂꯕ ꯄꯩꯁꯥ ꯊꯤꯅꯕꯒꯤ ꯑꯗꯨ ꯂꯦꯞꯄꯤꯉꯩꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯆꯤꯌꯥꯔ ꯊꯥꯕꯗꯣ ꯑꯗꯨꯗ ꯐꯝꯕ ꯑꯗꯨꯒ ꯑꯩꯅ ꯃꯅꯤ ꯕꯦꯒꯁꯤ ꯄꯩꯁꯥ ꯀꯌా ꯌꯥꯎꯏꯅꯣ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯃꯁꯤꯡꯗꯨ ꯌꯦꯡꯉꯒ ꯑꯩꯅ ꯃꯅꯤ ꯕꯦꯒꯁꯤ ꯑꯃꯨꯛ ꯈꯥꯎꯗ ꯍꯥꯞꯆꯤꯟꯕ ꯈꯥꯎꯗ ꯍꯥꯞꯆꯤꯟꯕꯗꯨꯗ ꯃꯥꯁꯤ ꯄ꯭ꯔꯣꯄꯔꯂꯤ ꯈꯥꯎꯗ ꯌꯧꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯈꯪꯗꯗꯅ ꯏꯆꯥꯅꯨꯄꯤꯅ ꯄꯩꯁꯥ ꯊꯤꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯕꯤꯁꯥꯜꯒꯤ ꯃꯥꯔꯀꯦꯠꯀꯤ ꯒꯥꯔꯤ ꯊꯝꯐꯝꯗꯨꯗ ꯆꯪꯉꯕ ꯒꯥꯔꯤ ꯊꯝꯐꯝ ꯆꯪꯕ ꯀꯥꯟꯗ ꯑꯩꯒꯤ ꯃꯅꯤ ꯕꯦꯒꯁꯤ ꯂꯩꯔꯝꯗꯕꯗ ꯑꯩꯅ ꯄꯥꯈꯠꯂꯦ ꯑꯩ ꯄꯩꯁꯥꯁꯤ ꯀꯥꯏ ꯇꯥꯔꯝꯒꯅꯤ ꯁꯤꯗꯤ ꯑꯩ LICꯗ ꯑꯩꯅ ꯃꯅꯤ ꯕꯦꯒ ꯄꯥꯏꯔꯝꯃꯤ ꯃꯉꯣꯟꯗ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯊꯕꯛ ꯆꯦꯜꯂꯛꯑꯒ ꯑꯩꯅ ꯑꯩꯒꯤ ꯇꯥꯃꯣ ꯑꯃ ꯏꯝꯐꯥꯜꯒꯤ ꯑꯃ ꯂꯩ ꯃꯥ ꯌꯥꯝꯅ ꯐꯩ ꯃꯉꯣꯟꯗ ꯆꯪꯉꯦ ꯑꯩꯅ ꯇꯥꯃꯣ ꯑꯩ ꯉꯁꯥꯏ LICꯗ ꯂꯥꯛꯑꯝꯕꯗ ꯃꯅꯤ ꯕꯦꯒ ꯑꯃ ꯁꯨꯃꯥꯏꯅ ꯇꯥꯍꯧꯔꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩ ꯑꯝꯇꯪ ꯈꯔ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯗ ꯃꯥꯅ ꯃꯣꯏ CCTV ꯀꯦꯃꯦꯔꯥꯗꯨꯁꯨ ꯌꯥꯝꯅ ꯐꯪꯁꯟ ꯑꯣꯏꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯣ ꯑꯩ ꯍꯪꯕꯤꯒꯦꯅ ꯃꯥꯅ ꯃꯤ ꯈꯔꯗ ꯍꯪꯕꯗ ꯀꯅꯥꯝꯇ ꯈꯪꯗꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯁꯤꯜꯆꯔꯗ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯅꯤ ꯕꯦꯒ ꯃꯥꯡꯉꯕꯅꯤꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯁꯨꯝ ꯋꯥꯈꯜꯁꯦ ꯑꯩ ꯑꯃꯔꯣꯝꯗꯕꯨꯗꯤ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯥꯡꯖꯈ꯭ꯔꯁꯅꯨꯗ ꯄꯩꯁꯥꯁꯤ ꯌꯥꯝꯅ ꯌꯥꯎꯕ ꯃꯅꯤ ꯕꯦꯒꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯌꯥꯎꯕ ꯑꯣꯏꯔꯗꯤ ꯋꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯂꯥꯛꯑꯕ ꯑꯗꯩ ꯑꯃꯨꯛ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯁꯤ ꯈꯤꯇꯪ ꯃꯅꯤ ꯕꯦꯒ ꯍꯥꯞꯄꯗ ꯈꯤꯇꯪ ꯁ꯭ꯋꯤꯠ ꯑꯣꯏꯗ ꯃꯥꯜꯂꯦ ꯈꯔ ꯂꯥꯎ ꯃꯥꯜꯂꯦ ꯑꯗꯨꯅ ꯄꯔꯁꯁꯤ ꯇꯥꯔꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯄꯨꯡ 5:12 LIC ꯑꯣꯐꯤꯁꯇꯒꯤ ꯉꯁꯥꯏꯒꯤ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯔꯝꯕ ꯇꯥꯃꯣ ꯏꯝꯐꯥꯜꯒꯤꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯦ ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯣ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯃꯥꯅꯤ ꯅꯪꯒꯤ ꯃꯅꯤ ꯕꯦꯒ ꯉꯁꯥꯏ ꯃꯥꯡꯉꯦ ꯍꯥꯏꯕꯗꯣ ꯃꯦꯅꯦꯖꯔꯗ ꯃꯤꯅ ꯄꯤꯁꯤꯜꯂꯝꯃꯦ ꯑꯗꯣ ꯅꯪ ꯂꯧꯕ ꯂꯥꯛꯀꯦꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ 5:12 ꯇꯥꯔꯦ ꯂꯛꯈꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯗ ꯈꯤꯇꯪ ꯋꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯥꯅ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯂꯥꯛꯑꯣ ꯃꯉꯣꯟꯗ ꯃꯥ ꯄꯥꯏꯁꯟꯕꯤꯔꯝꯃꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯏꯝꯐꯥꯜꯒꯤ ꯇꯥꯃꯣꯗꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯩꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯇꯝꯃꯒ ꯂꯩꯕꯅꯤ ꯑꯗꯣ ꯐꯪꯕꯒꯤ ꯑꯃꯨꯛ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔꯁꯨ ꯇꯧꯖꯔꯤ